Assembly Meepham Phangwa Pung Khartamak Watingai Kuki Khutlai 5 sina Nongwai Kapsilakuna Landarakhre Thogokta Mioi Ama Nongwai Maruna Panu Sokle Hariba Thogdok Sing Asi Yuk Pung Turuk Makhairom Ta Matamda Bishnupur District Manung Chanba Nairan Sana Maning Lekai da Thokibane Nongwaina Panu Soklaba Mioi Adu Yaming Salam Jotin Chahi Kuntraga Mapal Apok Patomba Kawe Mahaki Yet Thangbal Lengjumda Nongwai Maru Ama Panbadagi Ahanba Oina Bishnupur District Hospital da Laikanam Laba Matung Makhatana North Eoshilaiba Rajmedi City the Proktuna Laikanari Haujuk Phawi Oinadi Thoina Khudong Thingai Oidre Haide Thogdok Asi Matangda Mami TV na Phongba Pawgi Matung Ede Ngasi Yuk Nongwaina Panu Soklaba Jotinga Atopa Lekai Adu Laiminaba Sunil Kawamioi Amaga Punna Naran Senada Leiba Anisuba IRB Post Maning Thangba Saruki Labukta Low Suba Sakhi Hab Adu Jotinna Sajik Palaga Sunina Low Sudu Lairingai Kuki Khutlai 5 sina Khanghodana Nongwai Rol Kya Kapsinduna Landarakhre Bani Hairi Maduda Jotin Nongwai Maruna Panu Sokhi Hainasu Paw Osina Hairi Thogdok Udu Thokraba Matung Khosauna Maiki Adongi Miyamna Anisuba IRB Post Thomduna Kuki Khutlai 5 sina Nongwai Kapsilaga Karigidamak Nongwai Maru Ama Fawa Handuna Kaptribuno Haiduna Miyam Irang Hokre Miyamgi Irang Adu Bishnupur District Police Kangu Laktuna Laksinaba Honari Hairi Panbaya Badi Ngarang Numidang Pung Nipan Makhairom Tawa Matamda Su Kuki Khutlai 5 sina Torbung Maya Lekai Haina Khangnariba Torbung Sabal da Nongwai Kapsilakpadi Mafam Adu Ngak Sino Leiriba Tarastruk Suba Command Regiment Amasung Khungak Leba Khunjasing Maikei Digi Handuna Maikei Animakta Pung Amorom Suk Nongwai Kapna Kibane Adum Oinamak Hairiba Thogdok da Maikei Animakta Asu Open Amata Yaukhiba Leite Hainasu Paw Osina Hairi Ngarang nungdang pung nipan makhai dai da ko karogi khogi ka turbung ni sabal lekai da ko mayai sabal lekai da mogi khogi kuki lalhoba kanguna numai round 10 mu kape adu khogi khunga ko volunteer na ko khunga ko volunteer na numai halla ka pada khogi umon jimena moi capture ani Thachilal Lairaga, Asi Tawasi Mugi Misangi Tata, Haitare, Moina Kapakpada, the Onsilla Morum, the Kut Handare, Aduga, Korum, the Hexang, Uragana Moina, Tata Mong the Laire, Aduga, Nasigi, Ayuki Paunamu, Ayuki Pung, Makai Data, Naran Sena Maning the Laiba, Pagi Low, Satpa Kangu, Haitare, Low Gaba Moyani, Amana, Jotin Hoi. Saya kuntham apan ko apokwa kero tuomba ado mabani adogi haisnam sunin mabani ado like mapana sanop haisnam ibo bisa liat ore ko mabani se low hida kap pada nomai mo kontrak pada sunin na lowi makha da pak thar lai de sunin na pak tharo hai bada kerona jotin na mana khangoi la ko ki goi la ko Sian bada mai lingdum da pan baneba adagi hojik se mayam gi mob sagal apre volunteer kai loina hojik se haigat pada sikkangu na thingdana khoigi marakta anya maikai ani si marakta kitan sayena ba sik regiment thing je kawai jaga a mathakta singkhongda je jaga je kai hai moi naran sen maning hai tare naran sen singkhong adum hai tare adai apo second IRB gi post su lei second IRB ne state post pulap ka khatlaga chat pada ni sik regiment na thingi se hoi aduga khogi imai ben myam haure soi du tawda moina hojik sikkangu na mu harisina hojik se Anna kalani khoi somdagi maitai volunteer kanguna lauka badi ka khalakanu hai aduga somdagi mu hek kara koda noina hek nomai ka pa hodi khut thani haire aduga singmi silnau singna hek ka pakon de moi khut handi aduna pura mogi misang sangi sidi adum sum phomne ba hauju bodi ka kam film leiri hauju ori phibam si imai ben myam kinen da leiri aduga hauju Lady Balan, the Moy, a Somdagi, no may round Mangatrum, Hosimu Capta. I say Pung, Tarama Kaida. Atarama Kaida. Madadi, Madadi, my lady was security, Kumon, Javian, the second IRB Kamudi, Hanbeliva. Later, don't say it, and Lady Moina Kapaka have a second IRB Kanguzo, I get Kahava, as the Yukoi Manipuri State Poso, I get Kavalona, the Kenyan, the Hagala Linary, Aduga Hauzik. Yam Luribam na hojik central gi live force kangu adu maruina hojik aduna mayam paja mayam na khun horga thana bupi ga naran sena ga taina bada moi sik regiment kai chathok chasin tawdana ba ji kenen jcb na ji tafai gare jcb tafai gare ba thatat khare ji moi kenen gi bishem bu kenen ni pa da ga thana bupi ga naran sena thana bupi ga naran sena ga phaung na ba kenen che hoje moi asida nga le ta moi sik regiment any Central Force chathok chasin tawbane ba adu chathok chasin tawbodo hojikti adu chathok chasin tawdana ba chauraba mayamna karo tawre hojikti hojik kenen loina jcb lanai
ꯇꯧꯔꯀꯥꯟꯗ JCB ꯇꯧꯔꯒ ꯀꯦꯅꯦꯜ ꯊꯥꯗꯠꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯀꯌꯥꯃꯨꯛ ꯐꯨꯠ ꯀꯌꯥꯃꯨꯛ ꯆꯥꯎꯕ ꯐꯤꯠ ꯌꯥꯝꯗ꯭ꯔꯕꯗ ꯐꯤꯠ 10 ꯗꯒꯤ ꯇꯥꯔꯣꯏ 10 10 ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯒꯥꯔꯤ ꯂꯥꯟꯕ ꯌꯥꯗꯅꯕ ꯑꯣꯀꯦ ꯍꯣꯏ ꯐꯔꯦ ꯄꯨꯡ ꯑꯗꯨꯗꯤ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯑꯃꯨꯛ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯍꯣꯏ ꯊꯦꯡꯛ ꯌꯨ